Wari pumbado nik masamak na libadagi mayam amasung mapabungda mayik singna khangkre. Wari taramba nungdrenso wala nganglamda phuk hagot kiduna magi katamna kakre. Nikna pabung lusisu ngayaki sauning mana pangangangjabani. Ai tapna dum phajana hairage saudana. Syam masada asawbana phunkalakpagum phamjinduna leiba ngamlaktabadagi hagolaga chatke haina mai leithokpani. Lata leplambaduda masu khangle wari singdo taramnani khanglamnani haiba. Sauna prap changsilaklaga latagi mamaiduda khupakna amurakti thakre syamso. Hanadagi kharaga sauningduna leibani ngasi pulla punsunkre. Hanana naduna lei haiduna kharadi phathabibani. Adubu ngasidi phathadre phathabasu ngamdre ngamsu ngamlaroi. Nang pelaba natro imungsina kangkhong chaibase uraga nang pelaba natro pelo nang ahal lama oiraga karilisa chatkani khangdabi nang disizako ai hupige nang su prok sa aga sizako chalo yangingde ne nasakto hozima khudak sida nasamuk chatlaga ne imau oigadoribi magi mafamda sengdoklugadabani sengdokludri phokne nang yimsida khong amkhana thangsilakpa yaroi ahal lama oire phu chaiduna ngang sakpado ai pamdabani adubu pamdaba thabak sisu nangna thoganbani nasana sinjabani wa khara dunganglamlaga syam sauna makhoyi ka leiriba adomda changkre niksu wa ngangde hannasu yenglude ngangdaribado makhut anina makhuda thamlaga khutsa taraduna karan chansinaraga ahingba amada sum yenglaga le phamlamba chunglembado thong tamna makhong sekli tawna thokhribi mama to lata da yenglaga le tumin lesin mangamde ma khong thang bahoduna lata gi manak changsilaklaga lata bu khamai ima kadai chalino chatkino lata phiroina ba mit yeng na yenglaga chinglem bada munna yenglei ima ichagi mafamda ne yamna lankre nangina ma oibada matik chadrabi ai bung akpiu ko ima hayededa ai ma da sauning ba warau basuleiti aidi apokpi ima gaso kuina loina ba phangaude aduna aidi ima se aigi apokpi ima ne khanna luna kanjabane lata kapkanu yadre chinglem bagi nungsiba khoi thumba wahidada athotpa wahina mahenkre magi thamoi hina kaibe helakpa ningamdabasi ima mukhalakini wadu makha tathawangamda kabaklami lata do mapidu taithokna tumin kari sukhang dasa phamliba macha oiriba nikta amuktang nungsina yenglamlaga sekli tawna thangba hokre chinglem ma su khamba yarudre niksu khamlode thokhribi mama oiribi lata do hanagum machi lengda aduma phamlaga le chinglem mayamagi nakta changaklaga yambo ima se khamse ima ngakpisi yambo phibam sida hena khudong thigani hojik phawba khumdeni adongmang mamitto khaprira khatrira ayengba amada sum yenglaga lei hanglai amagi masakni hojik oiriba mahakna tanjadu da nongdrenna wa kanna ngangbagi khonjel tarai chinglemba mamai lei thoklaga yenglubani makhoi gi stair da uri chumna paw khom thanglaga chatpa phaw ngamdribi susibu nongdrenna makhutto suppai paisilaga stair duragi sro makhai chingduna putharaklibodo chinglem pa khatne chansilaga khamdokna bohonanse tacho adumai tongdoba itei masi phiba mama tarare se tacho amta tap thoba chinglem ta phom khangda kacheni cheli niki amanak ta muchen silakpani adobu nikna su thausabi raktre susi gi makhut pairaga hek chingthoklubasu yada tawpham ama khangdrabani chinglem baso nang yumsida mukhana khongul tarak pa yaroi ngasi gi numit sin aroi bani nang yumda leirambagi matungda aigi mangda mami phawa ta halak pa yaroi wadu ngangna chingduna purakpaduna yumdagi thongsil maktadani susibu khangin inbada floor da upsilaga tokibado nongdren makhut namana pairak liba trolley duso susi tamna laktana insilai susi kapanatana upai leite mana ngangzaba wa nongdren tabi khidre thawai bidre asok padugi chaina de thoina bu phaurude
ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯉꯥꯡꯂꯛꯈꯤꯕ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯐꯥꯎꯔꯛꯈꯤꯕ ꯊꯃꯣꯏꯒꯤ ꯆꯩꯅꯥꯗꯨꯗꯤ ꯈꯥꯡꯕ ꯉꯝꯗ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯐꯝꯗꯨꯃꯛꯇꯗ ꯄꯦꯟꯗ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯂꯝꯗꯨꯅ ꯅꯤꯡꯉꯝꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯗꯒꯤ ꯅꯝꯗꯅ ꯈꯣꯡ ꯊꯥꯡꯗꯣꯛꯍꯟꯈꯤꯕꯤ ꯃꯥꯗꯣ꯫ ꯇꯥꯆꯧ, ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯗꯣ ꯂꯣꯏꯍꯟꯗ ꯂꯦꯞꯄꯣ ꯍꯥꯏꯕꯒꯨꯝ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯈꯨꯠꯇꯣ ꯈꯠꯇꯨꯅ ꯈꯥꯝꯃꯤ꯫ ꯅꯪ ꯂꯧꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯂꯩ, ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯂꯩ꯫ ꯏꯔꯥꯜꯒꯤ ꯗꯟꯗꯤꯁꯨ ꯑꯩ ꯏꯁꯥꯅ ꯄꯤꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯃꯣꯏ ꯀꯥꯏꯅꯕ ꯁꯤꯜꯂꯛꯄ ꯃꯤ ꯈꯨꯗꯤꯡꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯂꯨꯛꯊꯗꯨꯅ ꯎꯪꯗꯨꯅ ꯄꯥꯡꯗꯕꯒꯨꯝ ꯂꯩꯔꯝꯕ ꯅꯤꯛꯇꯣ ꯃꯌꯥꯝꯕꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯤꯠꯌꯦꯡ ꯑꯅꯤꯗꯣ ꯃꯌꯥꯝꯕ ꯅꯣꯡꯗ꯭ꯔꯦꯟꯗ ꯊꯝꯂꯛꯏ꯫ ꯑꯉꯛꯄ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗ ꯃꯌꯥꯝꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯇꯨꯡꯋꯥꯏꯔꯞ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯂꯦꯞꯂꯤ꯫ ꯆꯠꯂꯣ, ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯅꯪ ꯀꯨꯏꯅ ꯂꯩꯔꯅꯨ꯫ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯀꯅꯤ꯫ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯑꯣꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯁꯤꯗꯣ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯇ꯭ꯔꯣꯂꯤꯗꯨ ꯆꯤꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯞꯅ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯁꯥꯎꯕꯅ ꯃꯁꯥꯗꯨ ꯃꯩ ꯍꯧꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯄꯥꯗ ꯍꯥꯏꯔꯞ ꯄꯥꯏꯔꯒ ꯐꯂꯞ ꯇꯧꯅ ꯂꯦꯞꯂꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ ꯂꯩ꯫ ꯇꯥꯆꯧ, ꯅꯣꯡꯗ꯭ꯔꯦꯟ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯌꯥꯏꯃ, ꯑꯇꯣꯝꯕ, ꯅꯈꯣꯏ ꯑꯅꯤꯁꯨꯅꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯑꯩꯕꯨ ꯉꯥꯛꯎꯀꯣ꯫ ꯆꯤꯡꯂꯦꯝꯕ ꯆꯪꯁꯤꯜꯂꯒ ꯃꯌꯥꯝꯕꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩ ꯇꯥꯆꯧꯗ ꯁꯥꯎꯕ ꯂꯩꯇꯤꯌꯦ꯫ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯇꯥꯆꯧꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ, ꯃꯔꯥꯜꯁꯨ ꯂꯩꯇꯦ꯫ ꯀꯞꯂꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯉꯁꯤꯗꯤ꯫ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯦ꯫ ꯏꯍꯧꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯇꯩꯊꯣꯛꯇ ꯑꯗꯨꯃꯛ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯍꯜꯂꯤ꯫ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯤꯛꯇꯣ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯞꯅꯕ ꯃꯔꯤꯁꯨ ꯅꯨꯡꯁꯤꯕꯅ ꯅꯛꯁꯤꯜꯍꯟꯕ ꯉꯝꯃꯤ꯫ ꯑꯅꯛꯄ ꯃꯔꯤꯁꯨ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯥꯞꯅꯍꯜꯂꯤ꯫ ꯇꯥꯆꯧ, ꯂꯥꯞꯅꯕ ꯑꯅꯛꯄ ꯊꯤꯗ ꯅꯨꯡꯁꯤꯕꯗꯤ ꯀꯥꯏꯍꯟꯒꯨꯝꯁꯤ꯫ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤꯟꯅꯕꯅꯤ, ꯈꯥꯏꯗꯣꯛꯄꯁꯨ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤꯈꯩ ꯄꯨꯟꯁꯤꯟꯕꯁꯨ ꯍꯦꯜꯂꯛꯀꯅꯤ꯫ ꯁꯣꯝꯗ ꯂꯥꯏꯖ ꯇꯁꯦꯡꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯋꯥꯔꯤꯁꯤꯡꯗꯨ ꯃꯊꯪ ꯂꯣꯏꯅ ꯁꯦꯡꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯎꯪꯂꯒ ꯂꯩꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯃꯥꯕꯨ ꯊꯣꯏꯅ ꯆꯩꯗꯅ ꯉꯥꯡꯗꯅ ꯇꯧꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯦ ꯃꯤꯠꯁꯅꯥꯅꯗꯤ ꯉꯁꯥꯏꯗꯒꯤ ꯄꯦꯟꯗꯕꯒꯤ ꯉꯥꯡꯕꯗꯣ ꯂꯦꯞꯇ꯭ꯔꯤ꯫ ꯄꯦꯟꯗꯕꯒꯤ ꯍꯥꯏꯔꯗꯤ ꯀꯅꯥꯁꯨ ꯄꯦꯟꯅꯗ꯭ꯔꯦ꯫ ꯀꯔꯝꯅꯗꯤ ꯄꯦꯟꯒꯅꯤ? ꯂꯥꯏꯖꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤꯕꯗꯣ ꯃꯆꯦ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗꯤ ꯑꯁꯥ ꯀꯌꯥ ꯑꯃ ꯂꯣꯏꯅꯅ ꯂꯩꯍꯧꯕꯅꯤ꯫ ꯀꯔꯤꯒꯤꯁꯨ ꯂꯩꯔꯣꯏ? ꯃꯆꯥꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯒꯦ, MSc ꯇꯧꯊꯒꯦ ꯍꯥꯏꯔꯝꯕꯗꯨꯗ ꯑꯋꯥ ꯑꯅꯥꯊꯤꯗ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯒ ꯂꯥꯏꯖꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯂꯦꯞꯇꯅ ꯍꯥꯞꯆꯤꯟꯕꯤꯔꯤꯕꯅꯤ꯫ ꯃꯆꯦꯅ ꯉꯥꯡꯂꯤꯗꯣ ꯂꯥꯏꯖ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯗꯦ꯫ ꯊꯧꯑꯣꯏꯗ꯭ꯔꯗꯨꯅ ꯈꯨꯝꯗꯕꯁꯨ ꯅꯠꯇꯦ, ꯑꯆꯨꯝꯕ ꯋꯥꯐꯝ ꯉꯥꯛꯇ ꯑꯣꯏꯕꯗꯨꯗ ꯈꯨꯝꯗꯕꯅꯤ꯫ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯝꯃꯤꯁꯦ? ꯃꯁꯥꯒꯤꯗ ꯈꯟꯅꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯅꯁꯥꯒꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯈꯟꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯂꯥꯏꯖ? ꯅꯪ ꯌꯥꯝ ꯄꯪꯉꯤꯀꯣ꯫ ꯋꯥꯗꯨ ꯉꯥꯡꯅ ꯃꯆꯦ ꯃꯤꯠꯁꯅꯥꯗꯨꯗꯤ ꯀꯞꯂꯕꯅꯤ꯫ ꯀꯔꯤꯒꯤ ꯀꯞꯂꯣꯏ? ꯀꯞꯅꯤꯡꯕꯒꯤ ꯃꯔꯝꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯕꯗ ꯃꯈꯣꯏꯅ ꯅꯪ ꯀꯅꯥꯅꯣ ꯁꯦꯡꯅ ꯈꯪꯗꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯖ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯞꯅ ꯉꯥꯡꯂꯛꯏ꯫ ꯏꯆꯦ, ꯑꯩꯒꯤ ꯃꯤꯡ ꯅꯠꯇꯅ ꯑꯩꯒꯤ ꯃꯔꯝꯗ ꯃꯣꯏꯅ ꯀꯩꯁꯨ ꯈꯪꯗꯦ꯫ ꯆꯪꯉꯨ ꯌꯥꯔꯦ, ꯁꯤꯗ ꯁꯨꯝ ꯎꯪꯂꯒ ꯐꯝꯂꯅꯨ꯫ ꯏꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ, ꯍꯦꯟꯅ ꯂꯥꯏꯃꯟ ꯑꯣꯏꯈ꯭ꯔꯅꯤ꯫ ꯅꯪꯅ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯃꯇꯨꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯂꯥꯏꯖ꯫ ꯏꯆꯦ ꯌꯥꯝ ꯋꯥꯏ꯫ ꯏꯆꯦ, ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯆꯨꯝꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯋꯥꯈꯜꯗꯣ ꯈꯔꯗꯤ ꯆꯨꯝꯊꯣꯛꯂꯨꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛꯂꯥ? ꯃꯗꯨ ꯐꯥꯎꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯣꯏ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦ, ꯏꯇꯤꯛꯁꯨ ꯂꯩꯇꯦ꯫ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯔꯗꯤ ꯈꯟꯕ ꯉꯝꯁꯅꯨ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯅꯤ꯫ ꯋꯥꯗꯣ ꯉꯥꯡꯅ ꯂꯥꯏꯖ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ꯫
Ihaurakliba mapidubu kuina lehanda makut khunamduna sasat amurak anirak nanthokli waridu hina sangtharaga aphanungai oirakloi khangmana mitsna manau nupi oiripi laizabu themjinbiri haukhre yare kaukthoklo iche sapallaroi adubu laiza nang chegumnadi tawgana asamda thokangana chekselo yamna chekselo mitsna laizagi managanda pairaga tapna tapna nanthabi wasu makha tari ichene ima chak pisaramki nangsu changoko waisi hairamlaga mitsna imung changkre laiza tumak churi taphamduda makhong yantharaga phamlaga tumak lehauri matangdudani magi phone gi call lakpagi ring khinglakpado laiza kanano yenglubani tawrakmiba misak to ubada ngha yenglaga le call du supai khat patawdi sum yenglambadagi call du tatkre Farida khalingi amuksu hanjilna call tawsilakpaduda hadakti ma supai khale wadi ngangde asomdagi tawrakliba misaktuna nganglakpa ngairangale hello tabra napagi khonjel nani khonjel dada laisa kapningle lamhen bi pirang masu tarakadobagi paduda tharak tharak yalaga leibani kapning baduso khangjin na bohna bada khonjel phawba thokpa ngamre wa ngangda dumaklei Liza, tadabro. Hello, hello. Liza. Thongalagumdagi sanam chana ta chansilakpagi tanjada loraga Liza call du phatkai. Sanam chado Liza gi nakalda phamtharai. Nang lakani de ngonda hana pau pirak chike gino. Nang lakani khangamadine ening asa na patagi nga phar thongong madongni. Liza nakalda mamaido khazaklai thoklaga. Mamitto amura kuplaga Paduda naptuna layramba pirangdo mangan khraga amo sanaromda onsilai surprise pige tobonida nang chak charabo eiga chawse chadri ei sanam chalai sada munna yenglaga pakhum pibagum atopo ina wa nganglei laiza nang kapiro ichena cheibagi nang kapiraba natraga moina nang phuraga talaira laiza khase momo dawraga Sana, dine, taibang palgi kumaise yam nga ingo. Kayino kangde, amaga gi marakta aso khenaba lehalise. Khenaba se lehalamdradi, mi kharadi pendabagi kaptabasi yarungani ko. Adubu lilani, punsi haisidi lilani. Kappa nokpa, punsilaga pumnamaksu naba yauriba, kalakar magi magunne. Ay Liza, gyan tadreda. Kaino nang naloli mayam sibo. As, yari ba? Awaba wariga se saroy siba. Nungay ba wari ngakta sasikidoge. Liza na wangang gede hot na de. Adobo sakpam do momon tawringay do dani. Pondo mukasulaki ba do. Liza phone do gi screen do da yengi. Kuy na yengde, phone do silent da thamjilaga. Screen do upthok laga udana mo moong na thammi. Sanam chahay pit uhora mali hangaklami. Kanano Sherlock ade mapalam gi company gi mira Liza wa kay sulot patawde asing madoduma kari su khanda na haidori nupado sanam changak na kanay nupano amuk su gyan tarak lamale oh hairaga phak no thorak lami as mingdaga di Sherlock ko braisa kaudida nik haibra kay no ko mani akan miyam sabagi ay na Sherlock ay na sep tawba. Aduga mana phone tawra iduna kayge. Kay maram layge ba? Mana nangisidala akan si tawra isibo. Kangde. Liza wahay do samjile. Nang nungsibe oramade. Sanam jana pagiwe kay boy kangay rakliba waduda Liza kangpre kangi. Chalo he taning din angso. Kay sunungsida bani. Lohong dro bani. May nupiso lay bani. Liza, chak char sa chango. Manungdagi machina korak paduda, Liza sanam chada onsilaga. Laong manungda. Anido punna mong chang minagre. Somdaso, nikwa kra sengdok ningba, amadi haining bagi phone do. Hanjin Liza mangon na tawbani. Adobo pairak mandrabaduda masu tokle.
Pairaroi haidi aisu khangida. Adubu nang mukkano. Pairoi haina mukkano. Wa khara haigi call pairo. Natraga message alo. Telapna wai khara si iraga message oina thajin kibani. Yambo tungdagi chinglia mana khonjel do pangau hauda kaurakpani. Terrace ki railing mapaduda mang onduna leplambani manauna kaurakpatuda onsilai. Kidaure Tachodo yam fingna thokre kadai no sairamde. Niksu mathakudagi lepna mayamba nongdrena gari thaudokhibado uhore. Adubu kaisu hinadi khanjilude. Manauna pakhatpagi saktamda uttuna hairakpaduda kari karam ong thokibano khalai. Kem hairamdro hairamde. Nik makhata da phone do mayamba nongdrengi number do da call toksili. Ring di chatli adubu pairaklamde. Hanjin tawzabani maduda sa pairaklamde. Pairak mandrabaduda masu makhata na muk tawrudre. Gyan taraba wakhal loksing thoina lairaba mayambani khanbana masu thoidok na hena khanjiludre. Kaisu tawreda thabak chatpa orambasu yai. Thabak chatpagi dress ta chatkiri ta sawdo. Haji yumda layame dress ta dum chatki. Khana chaina thoklambaga phingna muk thokhibaduda chilembasu hena pakhatchabani. Karisu tawkidaba oiramladi wakhaldo yang kadaba. Adubu yadre wakhaldo irumlumle iching chingnare. Nangsu hospital chato oramni thenjbo. Chilembana hoi chalani ado chakti kamai tawba. Aigi nateda pabunga yambunga hoi chanaba. Ai thongage nangsu na thawdoro. Chinglemba dei atopa wa makha taramda aduma kumkre. Yumda sum leishanbado hena wakhal wagani. Sonthagani khanbana thabakdi chataba tawde. Store room do oina lakpani ngasidi. Magi cabin da famna wakhal su tawri. Unglaga sum khalambadagi table da ningai da lairiba. Phone do lamlaga lawi. Lucy gi number da call toksili. Adubu phone tarakano pa phawna roise haikibadugi wabu ngaklibra pairaklamde. Hanjin tawrabaso pairakidre. Gyan tanadabudagi fana sawningba warauba leiramlaso. Saungno themge haina khanjabani. Adubu madi paibiraktre upai leitre. Tasingna upai leitrabani phone da wari sabadu madi. Upai amakhakti leiri karambu upai. Hospital da khudakta chatluradi soidana unava fangani. Magi duty leiramlaso ngaiha ngai thongai sintongna adum unavadi fanglaga dawani. Adubu ma adumaksu tawrudre. Manu chatlurani Lucina di uningloi. Nampu sapuda unaraso ningai sangdana bathorak payai khanbana madusa pamnudre. Kona tapna upay mathirege khalai. Amam angal sinarakpa numindang wairamgi matamni. Nupi leitraba imungdo isiksikle. Susi amadi lata chatkibadudi thoini inabu khanjiludre. Laisa mana chatkibadudi yumduda ichik panatana. Wakhal thamoisi yaunda chikpa phaurakle. Phone gi ring khinglakpagi makholduda nanghoroi matagum nekto bathroom dagi thoraklaga kanano yingbani. Adubu tawraklamlibado mayamba nongdrengi oirami. Ngasa ayuk chak phawba chada kai thokhibado hanjilaktriba oibana masu sat paikhali. Tacho kai lege. Phone da wai khra lolakpaduna leitana phangba ngamdre. Phone du sumana kongda sum napna adwai dagi firol ama sat hongdoklaga gari sodu paiduna makhada prabam komtharakle. Makha yorakpadadi sanariba waridusu loiraduna phone do pocket ta hapchinna amu hathu mapan chenthoraklaga magi gari da fatkakre thongnaba tawri. Gate yodringi da thodorakpa matangdudani Chinglemana hospital dagi halaklaga gari thausilakibado. Next uribani adubu kaisu hairamda magi gari do khara yanglap thauraga thokre. Chinglemba haipeti yenghori adubu thoina khanjilude thabak chatpa oiramgani khandoi. Kuire hanadi kuire adumna pat mayada famlaklibado. Numindang wairam oisilakpagi loktak pat imagi fazabagi drisya adubu yenglaga asum phamduna leibani. Fazai ningthizai pokning huna fazai yengbagi penbasu naide mit joiningde laptak uriba khutta hinaw pairaga hi holiba hi honba maduna suhena fazabagi magun hapkre. Liri sitliba malang mamana humlakpada choisainana tariba ningol magi samlang dubo haina humda jagoi shahalli.
Khasayda tarakliba samlangsingdusu oi thangba makhutna haifet tasilanga napada thechinna hotanaribado yadre hena mangaw thikre malangbado haina humna adumak leptana sahallage matago napada yapsin bayada adumak nanta hallaga sanahalli jagoi sahalli kedori manang disida nupa amagi ilumlumba khonjel directly bado taragi khangkhangna tungda lepliba mangonda fat onthokle yingle nupa du sunok mi magi nakal oira famtharaktuna makutta pairakpa nungsit mapido nupidogi makutta sinarakle kotana nungsit mapi mityengduna itha thazada magi nakal waira famlakliba nupaduda yengliba mityengduso angakpagi mityengdani